ꯏꯝꯐꯥꯜ ꯇꯨꯔꯦꯟꯗ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯇꯥꯎꯊꯔꯛꯂꯦ ꯍꯥꯏꯔꯤ ꯉꯁꯤ ꯇꯥꯡ 13 ꯁꯦꯞꯇꯦꯝꯕꯔ 2025 ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯇꯨꯔꯦꯟꯗ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯗꯦꯗ ꯕꯣꯗꯤ ꯑꯃ ꯇꯥꯎꯊꯔꯛꯂꯦ ꯍꯧꯖꯤꯛ ꯋꯥꯡꯒꯣꯏ ꯂꯥꯟꯊꯈ꯭ꯔꯦ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯃꯔꯝꯅ ꯅꯣꯡꯅꯒ ꯂꯦꯞꯇꯅ ꯆꯨꯕꯅ ꯃꯤ ꯊꯣꯛꯅꯗꯕꯅꯤꯅ ꯂꯧꯈꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯖꯍꯧꯗ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯨꯝꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯗꯨꯗꯤ ꯃꯌꯥꯡ ꯇꯨꯔꯦꯟꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯏꯁꯤꯡꯗ ꯇꯥꯎꯊꯔꯛꯈꯤꯕ ꯑꯗꯨ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈ꯭ꯔꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯊꯥꯏꯂꯦꯟꯒꯤ ꯀꯟꯆꯅꯥꯕꯨꯔꯤ ꯇꯨꯔꯦꯟꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯃꯤ ꯍꯥꯠꯂꯒ ꯅꯣꯡꯃ ꯀꯥꯡꯗꯅ ꯂꯪꯊꯔꯛꯏ ꯍꯥꯏꯔꯤ ꯉꯁꯤꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯋꯥꯀꯔ 3 ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯂꯪꯊꯔꯛꯑꯦ ꯍꯥꯏꯔꯤ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯄ ꯋꯥꯡꯖꯤꯡ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯏꯃꯨꯡ ꯏꯁꯤꯡ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥ ꯂꯣꯏꯅ ꯏꯃꯨꯡ ꯏꯁꯤꯡ ꯆꯪꯗꯧꯔꯦ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯣꯃꯤ ꯖꯦꯟꯖꯦꯅ ꯃꯣꯏꯒꯤ ꯃꯤ 2 ꯂꯣꯀꯞꯇ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯊꯥꯗꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ ꯏꯝꯐꯥꯜ ꯏꯁꯀꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯈꯨꯟ ꯀꯌꯥ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯆꯩꯊꯦꯡ ꯆꯥꯎꯅ ꯅꯪꯂꯦ ꯁ꯭ꯇꯦꯠꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯒꯅꯤ PM ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯃꯥꯡꯂꯣꯝ ꯏꯁꯤꯡ ꯆꯥꯎꯕꯒꯤꯁꯦ ꯑꯗꯨꯋꯥꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯨꯁꯜꯂꯛꯑꯗꯤ ꯆꯪꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ ꯂꯧꯁꯤꯡꯗꯤ ꯂꯣꯏꯔꯅꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯣꯏꯔꯤꯕ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯃꯔꯨꯑꯣꯏꯅ ꯂꯝꯂꯥꯏ ꯊꯥꯅꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯅꯣꯡꯒꯗ ꯇꯦꯜꯍꯧ ꯆꯅꯥꯔꯣꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕꯁꯤꯡꯒꯤ ꯇꯦꯡꯕꯥꯡꯕꯤꯕꯒꯤ ꯁꯛꯇꯝꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯖꯦꯟꯖꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯥꯟꯈꯥꯏꯕꯗꯒꯤ ꯀꯤꯗꯨꯅ ꯀꯨꯀꯤꯁꯤꯡ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯖꯤꯟꯅꯈ꯭ꯔꯦ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯅ ꯊꯧꯕꯥꯜ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯄ꯭ꯔꯖꯥꯅ ꯁꯥꯖꯕ ꯊꯣꯡ ꯇꯦꯛꯈ꯭ꯔꯦ